Hello everyone, welcome to my channel. Ngasidi ay Melbourne gi nightlife maramda khara share tarake. Weekend so oibagi evening walk chatlaga loina khara ucharake. But before anything else, I need to start with coffee. Melbourne gi maramda mina mi amheta na hangakpada. I always say that Melbourne se anirak hawgalle amuk na ayukta abagay kachat pagi and then nundang maramda amuk hawgalle ba anirak hawgalle ba. Australia gi major cities marakta Melbourne na nightlife ki best reputation phange ba. Sydney gi mina budi yamna compete tawjabane adu tasu Melbourne yawbadi ngamdre. Anyway, Melbourne se yamna nightlife power se kaino gi suneba. Melbourne se arts, culture, food, drink, dancing, and heaps of live music se yam taweba. There's always something going on. Kaino ma dum tawlereba. Melbourne se cultural melting pot and so high nice lam mayam gi mi mayam se suna malere. Greeks, Lebanese, Italians, Japanese, Vietnamese, Chinese, Indians, wherever mi mayam se yame. Aduna food and culture gi yam rich oi hai tare mafam se. Streets ki laneways adigi street mayam se leibe se ja sumaina concert macha se tawe artist sing na sumaina la aga moi album yon ba de sab. Cause you're a sky full of stars. Cause you light up the park. Cause you're a sky full of stars. I'm gonna give you my heart. And I don't care, go on and tear me apart. I don't care if you do. Cause in the sky, full of stars, I think I see you. Cause you're a sky full of stars. I wanna die in your arms. Cause you get lighter the more it gets dark. I'm gonna give you my heart. And I don't care, go on and tear me apart. I don't care if you do. Cause in the sky, full of stars, I think I see you. You're a sky full of stars, such a heavenly view. You're such a heavenly view. You're such a heavenly view. Thank you so much, Berg Street. Thank you. Ngaiba music kida Coldplay gi. Isaya man yaman sa ito Coldplay. Ay gisu one of the favorites ni. Ado day kitang chatlaga sa ito Chinatown na nanay. Ado Chinatown se Asia gi restaurant miyam different laye digi moi gi local artists mayam do
ꯃꯣꯏꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯠꯀ ꯇꯧꯔꯒ ꯈꯣꯡꯉꯦ ꯁꯤꯒꯤ ꯃꯐꯝꯁꯤꯗꯁꯨ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯅꯨꯄꯥꯁꯤꯁꯨ ꯂꯩꯔꯝꯃꯦ ꯉꯁꯤꯁꯦ ꯁꯨꯃꯥꯏꯅ ꯊꯦꯡꯅꯔꯦ ꯑꯗꯣ ꯃꯣꯏꯁꯤ ꯁꯨꯃꯥꯏꯅ ꯑꯥꯔꯇꯤꯁꯁꯤꯡ ꯂꯥꯛꯑꯒ ꯈꯣꯡꯉꯤꯁꯦ ꯅꯨꯡꯇꯤꯒꯤꯁꯨ ꯑꯥꯔꯇꯤꯁ ꯑꯗꯨꯝ ꯁꯤꯜꯂꯦꯕ ꯅꯨꯡꯇꯤꯒꯤ ꯁꯦꯝ ꯑꯥꯔꯇꯤꯁꯇꯣ ꯂꯩꯔꯝꯗꯦꯕ ꯗꯤꯐ꯭ꯔꯦꯟ ꯑꯥꯔꯇꯤꯁ ꯃꯣꯏ ꯂꯥꯛꯑꯒ ꯁꯣꯀꯦꯁ ꯇꯧꯗꯣꯏꯅꯦ ꯃꯣꯏꯒꯤ ꯇꯦꯂꯦꯟꯠꯇꯣ ꯁꯤꯗ ꯆꯥꯏꯅꯥ ꯇꯥꯎꯟꯒꯤ ꯒꯦꯠ ꯂꯩꯔꯦ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯉꯒ ꯆꯥꯏꯅꯤꯁ ꯑꯗꯒꯤ ꯖꯄꯅꯤꯁ ꯀꯩꯀꯥ ꯑꯇꯣꯞꯄ ꯁ꯭ꯄꯦꯁꯦꯜ ꯃꯣꯏꯒꯤ ꯑꯣꯊꯦꯟꯇꯤꯛ ꯑꯣꯏꯕ ꯀ꯭ꯋꯤꯖꯤꯟ ꯀꯩꯀꯥ ꯐꯪꯉꯦ ꯑꯗꯩ ꯁ꯭ꯋꯥꯏꯁꯤꯅ ꯀꯣꯁꯄ꯭ꯂꯦꯒꯤ ꯃꯐꯝ ꯑꯃ ꯂꯩ ꯁꯤꯗꯩꯁꯤꯗ ꯑꯗꯒꯤ ꯈꯔ ꯆꯥꯅꯕ ꯈꯣꯠꯅꯕ ꯃꯣꯔ ꯃꯐꯝ ꯑꯁꯤꯗꯁꯨ ꯀꯣꯟꯁꯔꯠ ꯃꯆꯥ ꯑꯃ ꯇꯧꯔꯦ ꯑꯥꯔꯇꯤꯁꯀꯤ ꯃꯌꯥꯝꯁꯦ ꯇꯤꯜꯂꯤ ꯃꯤ ꯃꯌꯥꯝꯁꯦ ꯁꯨꯝ ꯌꯦꯡꯕꯤꯌꯣꯕ ꯃꯐꯝ ꯃꯁꯛꯁꯤꯡꯁꯦ ꯂꯣꯏ ꯇꯣꯉꯥꯟꯕꯅꯦꯕ ꯂꯝꯒꯤ ꯃꯌꯥꯝꯗꯣ ꯈ꯭ꯔꯤꯁꯃꯥꯁ ꯃꯇꯝ ꯅꯛꯁꯜꯂꯛꯄꯩꯁꯦ ꯃꯤꯁꯦ ꯆꯤꯟꯕ ꯍꯦꯜꯂꯤꯅꯦꯕ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯔꯣꯗ ꯀ꯭ꯔꯣꯁ ꯇꯧꯐꯝꯗ ꯁꯨꯃꯥꯏꯅ ꯁꯤ ꯂꯣꯏꯅ ꯂꯩꯌꯦꯕ ꯁꯤꯁꯦ ꯅꯝꯗꯣꯏꯅꯦꯕ ꯑꯗꯩꯗ ꯂꯥꯏꯠ ꯉꯥꯟꯕ ꯒ꯭ꯔꯤꯟꯒ ꯔꯦꯗꯀ ꯉꯥꯟꯕ ꯈꯛꯇꯪ ꯅꯠꯇꯕ ꯇꯤꯛ 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 ꯑꯅꯁꯨ ꯈꯣꯡꯉꯦ ꯁꯤꯗ ꯃꯤ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯀꯩꯅꯣ ꯁꯣꯒ ꯃꯌꯥꯝ ꯂꯩꯕꯗꯣ ꯑꯗꯨꯒꯤꯅꯦꯕ ꯑꯗꯒꯤ ꯄബ്ꯁꯀꯨꯝꯕꯁꯦ ꯅꯨꯡꯗꯥꯡ ꯆꯨꯞꯄ ꯍꯥꯡꯗꯣꯏꯅꯦ ꯁꯤꯒꯤꯁꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯋꯥꯟ ꯑꯣꯐ ꯗ ꯕꯤꯒꯦꯁ ꯃꯦꯟ ꯐ꯭ꯂꯤꯟꯗꯔꯁ ꯁ꯭ꯇꯦꯁꯟ ꯑꯅ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯅꯦꯕ ꯁꯤꯗꯒꯤ ꯃꯦꯟ ꯇ꯭ꯔꯦꯟ ꯂꯥꯏꯟꯁꯇꯣ ꯂꯣꯏ ꯆꯠꯂꯦ ꯑꯣꯜ ꯑꯣꯚꯔ ꯗ ꯁꯤꯇꯤ ꯑꯦꯟ ꯑꯗꯔ ꯁꯤꯇꯤꯁꯇ ꯀꯅꯦꯛ ꯇꯧꯕꯗꯣ ꯑꯥꯗꯒꯤ ꯆꯦꯜꯂꯤꯁꯤꯅ ꯇ꯭ꯔꯥꯝ ꯀꯧꯋꯦ ꯑꯁꯤꯅ ꯂꯣꯀꯦꯜꯂꯤ ꯑꯩꯅ ꯁꯨꯝ ꯆꯠꯄꯗ ꯁꯤꯒꯤ ꯑꯍꯟ ꯀꯄꯜꯁꯦ ꯊꯦꯡꯅꯩ ꯌꯥꯝ ꯅꯨꯡꯁꯤꯌꯦꯅ ꯅꯝꯃꯦ ꯃꯣꯏꯁꯦ ꯁꯤꯒꯤ ꯈ꯭ꯔꯤꯁꯃꯥꯁ ꯇ꯭ꯔꯤꯁꯦ ꯌꯦꯡꯕ ꯆꯠꯂꯤꯅꯦꯕ ꯑꯗꯨꯗꯩꯗ ꯃꯥꯒꯤ ꯋꯥꯏꯐꯁꯤꯅ ꯐꯣꯇꯣ ꯅꯝꯃꯒ ꯉꯥꯎꯔ ꯂꯩꯍꯧꯔꯦꯕ ꯃꯤ ꯃꯌꯥꯝꯁꯤꯗꯤ ꯁꯣꯔꯣꯛ ꯂꯥꯜꯂꯒ ꯂꯥꯏꯠꯇꯣ ꯉꯥꯜꯂꯒ ꯁꯣꯔꯣꯛ ꯂꯥꯟꯕ ꯆꯠꯈ꯭ꯔꯦꯕ ꯑꯗꯒꯤ ꯑꯍꯟꯁꯦ ꯅꯨꯄꯥꯁꯤꯗꯤ ꯃꯥꯁꯦ ꯂꯥꯟꯅꯤꯡꯕꯅꯦ ꯑꯗꯣ ꯃꯥꯁꯦ ꯅꯪꯍꯧꯗ꯭ꯔꯦ ꯑꯗꯣ ꯃꯥꯏ ꯅꯨꯄꯤꯁꯦ ꯐꯣꯇꯣ ꯅꯝꯅꯤꯡꯕꯗꯨꯗ ꯃꯥꯅ ꯉꯥꯏꯕꯤꯔꯒ ꯂꯩꯔꯒ ꯀꯣꯟꯅ ꯆꯠꯂꯒꯦꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯈꯨꯠꯀ ꯄꯥꯏꯅꯔꯒ ꯆꯠ ꯂꯩꯔꯝꯕꯅꯦꯕ ꯉꯥꯏꯕꯤꯔ ꯂꯩꯔꯦ ꯃꯌꯥꯝꯗꯤ ꯂꯥꯟꯕ ꯂꯣꯏꯅꯈ꯭ꯔꯦ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤꯗꯣ ꯊꯣꯡꯅꯦ ꯃꯈꯥ ꯀꯨꯝꯊꯔꯒ ꯁꯤꯒꯤ ꯌꯥꯔꯥ ꯔꯤꯚꯔ ꯑꯅ ꯂꯩꯌꯦ ꯑꯗꯨꯗꯩꯁꯤꯗ ꯕꯣꯇꯤꯡꯒꯁꯨ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯐ꯭ꯂꯣꯇꯤꯡ ꯔꯦꯁꯇꯨꯔꯦꯟꯠꯁ ꯀꯩꯀꯥ ꯃꯌꯥꯝ ꯂꯩ ꯑꯗꯨ ꯁꯤꯒꯤ ꯔꯤꯚꯔ ꯋꯥꯛꯁꯨ ꯇꯧꯕ ꯌꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯅꯨꯡꯗꯥꯡꯗ ꯍꯪꯆꯤꯠ ꯂꯥꯡꯉꯒ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯁꯤꯒꯤ ꯐ꯭ꯂꯣꯇꯤꯡ ꯔꯦꯁꯇꯨꯔꯦꯟꯠ ꯃꯌꯥꯝꯁꯤꯗ ꯈ꯭ꯔꯤꯁꯃꯥꯁ ꯃꯌꯥ ꯅꯛꯁꯜꯂꯛꯄꯒꯤ ꯄꯥꯔꯇꯤ ꯁꯤꯟ ꯇꯥꯏꯞꯇ ꯇꯧꯔꯤ ꯑꯗꯒꯤ ꯊꯣꯡ ꯑꯃꯁꯨ ꯂꯩ ꯑꯁꯤꯁꯤꯗ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯗꯦꯀꯣꯔꯦꯁꯟ ꯃꯌꯥꯝ ꯇꯧꯔꯤꯁꯦ ꯁꯤ ꯅꯨꯡꯁꯤꯠ ꯁꯤꯠꯂꯤꯁꯦ ꯁꯝꯃꯔ ꯑꯣꯏ 28-30 ꯗꯤꯒ꯭ꯔꯤꯁꯀ ꯂꯩ ꯑꯗꯨꯒ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯑꯗꯒꯤ ꯔꯤꯚꯔ ꯁꯥꯏꯠꯇ ꯏꯁꯤꯡꯁꯤꯒꯤ ꯅꯥꯀꯟꯗ ꯋꯥꯛ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯑꯁꯣꯝꯒꯤ ꯔꯤꯚꯔ ꯁꯥꯏꯠꯇ ꯁꯨꯃꯥꯏꯅ ꯕꯂꯨꯟ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯌꯥꯝꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯦꯕ ꯑꯉꯥꯡꯒ ꯄꯨꯔꯒ ꯃꯤ ꯃꯌꯥꯝꯁꯦ ꯂꯥꯛꯑꯦ ꯑꯗꯨꯒ ꯁꯤꯒꯤ ꯕꯂꯨꯟꯒꯁꯦ ꯂꯩꯗꯣꯏꯅꯦꯕ ꯂꯥꯏꯠꯀꯁꯨ ꯌꯥꯝ ꯐꯖ ꯐꯖꯕ ꯊꯥꯜꯂꯦ ꯑꯁꯤꯁꯤꯅ ꯃꯊꯛꯀꯤꯁꯤꯅ ꯃꯦꯔꯤ ꯈ꯭ꯔꯤꯁꯃꯥꯁ ꯊꯥꯜꯂꯤꯅꯦꯕ ꯑꯗꯒꯤ ꯁꯤꯁꯤꯗ ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯦꯂꯥꯁꯨ ꯇꯧꯋꯦ ꯅꯥꯏꯠ ꯂꯥꯏꯐꯁꯦ ꯃꯦꯂꯥꯁꯨ ꯃꯆꯥ ꯃꯆꯥ ꯇꯧꯂꯦ ꯑꯗꯨꯗꯒꯤ ꯀꯥꯔꯛꯏꯅꯦ ꯍꯧꯖꯤꯛꯀꯤꯗꯣ ꯁ꯭ꯇꯐ ꯇꯣꯏꯗꯣ ꯑꯩꯗꯤ ꯄꯔꯁꯅꯦꯜꯂꯤ ꯀ꯭ꯂꯥꯎꯟꯁꯨ ꯌꯥꯝ ꯍꯩꯅꯗꯦ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯔꯥꯎꯟ ꯎꯪꯕꯒꯨꯝꯕꯁꯤꯁꯨ ꯌꯥꯝ ꯍꯩꯅꯗꯦ ꯑꯩ ꯇꯣꯡꯗꯦ ꯄꯤꯛꯏꯉꯩꯗ ꯑꯃꯨꯛꯇꯪ ꯇꯣꯡꯕꯗ ꯑꯩ ꯁꯤꯒꯦ ꯇꯧꯋꯦ ꯑꯗꯨꯗꯒꯤ ꯑꯩ ꯇꯣꯡꯗꯦ ꯁꯤꯒꯨꯝꯕꯁꯦ ꯃꯣꯏ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯎꯪꯉꯤꯁꯦ ꯀꯃꯥꯏꯅꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯍꯩꯗꯕ ꯀꯣꯛ ꯉꯥꯎꯕ ꯃꯤꯅꯦ ꯑꯩꯗꯤ ꯑꯗꯜ ꯃꯌꯥꯝ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯁꯦ
Angang katang chatte basesta. Ano usually this site mela gi site sa ipang na chatte na si sum video number gi chat pane. Ado typically ID kitang quieter site ta walking chat pa se nungai lights ka degi na kitang nungsit kasi there's something about evening walks kitang nostalgic oy aduna ID some sites sida chatli asigi art installations kasi uchek ki yam phajabani ada mapa macha am khagle anyway ngasigi di swaida dum loisan lage. See you next time. Enjoy Tardi. Please subscribe. Bye.